अहानबदा मरुइबा पाउ प्राइम मिनिस्टर नरेंद्र मोदी की मणिपुर खोंचत की मांगोइनना मणिपुर की गवर्नर अजय कुमार बल्लाना चेयर लौदुना मिफम पांगथोक्रे अमदी लोकताक प्रोजेक्ट ना मांगहनख्रब थांगगी मुकप मांथा अमदी कोमला खोंग फाउनगदब लंबी अमुक नौना सेमगदौरी खुरुमजरी ISTV बु मियेंग ताबिरिब पुनमुपु तराम नोकचरी हौजी पाउ संदोना पिजरी प्राइम मिनिस्टर नरेंद्र मोदी की मणिपुर खोंचत की मांगोइनना मणिपुर की गवर्नर अजय कुमार बल्लाना चेयर लौदुना मिफम पांगथोक्रे थासी की तांग तरागा हुंदोइदगी लेबासी की प्राइम मिनिस्टर नरेंद्र मोदी ना मणिपुर याउना नॉर्थ ईस्ट की स्टेट खरद लाकदौरिबसिगा मांगोइनना ngasi मणिपुर की गवर्नर अजय कुमार बल्लाना मणिपुर की हाना चीफ मिनिस्टर ओइरंबा एन वीरेन मणिपुर लेजिस्लेटिव असेंबली की स्पीकर टी सत्यव्रता बीजेपी मणिपुर प्रदेश की प्रेसिडेंट ए सरदा देवी अमदी बीजेपी की एमएलए सिंगी अखनब मिफम अमंगसी राजभवन दा फमख्रे मिफम अदुदा तंपाक अमसुंग चिंगी केंद्र सिंगदगी कारकपा बीजेपी की एमएलए कुनगा हुंदोइना सरुक याखी हाइरी ngasi yu pung taraga mathoi taba matamdagi rajbhavan da famkiba mifam aduna manipur da su prime minister narendra modi ki north east state ki khongchada sida yaurakani haina launari basda manipur ki hauzik oiriba law and order amadi chakwa thaurangi matangda manipur lengak amadi mla singna kari karamba pukhatuna khanagani haibagi matangda khanaki haina thajaba yaba pawmana hairi nakalama romda prime minister narendra modi tha asigi tang taraga humdoigi nungchil pung ani taba matamda imphal da thunglaba matung kangla manungi kangjebungda मियाम की ओइबा मिफम अमदा सरुक यागनी हारी पुंग अमरोंगी ओइगदौरिबा प्राइम मिनिस्टर की खोंचत असिदा मिफम अदुना मपुंग फाना मियाम की मतेंगा लोइनना सरुक यामिननबगी मतांगदा मणिपुर के गवर्नर ने एमएलए सिंगा खनकी हारी खोंचत असिगी मनुंगदा मणिपुर पुलिस डिपार्टमेंट की मंचुपुखीदा नौना साबा पुलिस हेडक्वार्टर याउना प्रोजेक्ट खरा संगादुना खुसिनरमगनी हारी नाकल अमरोमदा बीजेपी अमदी एनडीए गा पुना चटमिनरिबा पॉलिटिकल पार्टी के एमएलए सिंगना मणिपुर प्राइम मिनिस्टर की खोंचत असिगी मांगोइनना मियामना खनबा मिहुत सिंगी गवर्नमेंट अमा सेमनबगी फोंदोकनखिबा वाफम मिफम अदुदा खनखिबा लेती हाइरी चही निफुरोम हेना NHPC ना मांगहनख्रबा केबुलमजाव नेशनल पार्क अमदी लोकताक पाट अनि की ताइनबा इसिंग की सरुक्ता थांगगी मुकप मंथा अमदी कोमलाखोंग फाउनगदबा लंबी अमुक नौना सेमदुना फाउनहनगदौरी ngasiदगी मिरोल खरगी ममांगदा फाउनरम लंबी हौजिकना लोकताक हाइड्रो पावर प्रोजेक्ट की इथाई बरास लाखिबगी मांगख्रबा थांगदगी कोमलाखोंग फाउनगदब लंबी असी मतमगा चुनबा एनवायरनमेंट सुकाइदबा मोंगदा PMGSY फेज 4 की स्कीम न फाउना हलगनी लंबी असी अथुबदा लोशिनबा ngamdaba माइकै खुदिमकी मियोइ सिंग अमदी तोंगान तोंगान बार डिपार्टमेंट सिंग लोइनना सोशल एक्टिविस्ट सिंगना अंगमा मतिंग पांगबियु हाइना थांगा AC की MLA तोंगब्रम रविंद्रना अपील तौरकली ngasi नौना सेमगदब लंबी सिगी सर्वे MLA T रविंद्रो अमदी PMGSY की असिस्टेंट इंजीनियर RK दना मंजूरी अनीना लुचिंगबा PMGSY की स्टाफ सिंग थांगगी खुंजा सिंग अमदी क्लब का लोइनना किलोमीटर अनीरोम सेमगदब इसिंग मथक्ता थोंग याउना अर्थ वर्क का लोइनना सेमगदब लंबी सिगी फिबम यिंगसिनखी ngasiगी येंगसिन खोंचेन अदुना थांगा मुकप मंथादगी कोमलाखोंग फाउबगी इसिंग लंबीदा नौना फाउनगदौरिबा लंबी सिगी रूट मोटर बोट तोंगदुना डिपार्टमेंट की ऑफिशियल सिंग अमदी स्टाफ सिंगा लोइनना सर्वे तौमिनखी सर्वे दुद MLA T रविंद्रना लंबी असी फाउना हनबदा थांगा मियाम की नतना थांगा थंगनना लेरिबा खुल सिंगी मियाम अमदी मणिपुर मियाम की यामना कानगदबा लंबी अमनी चही खरगी ममांगदा थांगगी लोकल क्लब सिंग लोइनना मियामना अंगम अंगम सेल पुथोकनरगा लंबी असी फाउना हनबा मुकप्तगी थोनबा हौरुरे अमदी इंग सोक लिसिंग अमगा चमापन मरफुद्रानी थोइगी मतमदसु कोमलाखोंग लोमदगी मेशिन सिजनदुना थोनबा हौरंबगी खुदम लेरमी अदुबु वाखल ताना हौदबदगी थबा अदु लेपलोरबा मतुंग हंदक महाकना थांगा AC की मनुंगदा PMGSY फेज 4 की मखादा लंबी खरा सेंबिनबा प्रपोज तौबदा हारिबा थांगा तु कोमलाखोंग फाउना हनगदब लंबी सी यावरकपदगी ngasi डिपार्टमेंट की ऑफिशियल सिंगल लोइनना लंबी सी थबक हौननबा सर्वे तौबनी लंबी सी सेमलकपा मतमदा लोकताक पाट अमदी कैबुलमजाव अनि की ताइनबा सरुक्ता ओइना अमदी मुकप मंथा लोइनना कोमलाखोंग फाउबसिंगी मनुंगदा थोंग मरी हापकदबा मरमना एनवायरनमेंट काइदनबा मोंगदा सेमगदबा ओइबना मियाम पुना सपोर्ट तौमिनदुना अथुबदा लंबी असी फाउना हन्नबा होटनमिनसे हाइना अपील तौखी
Komla Khong Haiba Jaga Saista, Chatana, Lalo, Tik Tonava, Aquina, Polting, the Lambel Habitat. Adubu Sagi, Lokta project like Kevadegi Haiba Lambel sea, Ising Imai Wan Kalpadegi, Tumjan Gevadegi, Kunjasing a sea Pauna was Sanabagam, the Kamama, one and Mayamgi importance, we have the Palm Visit Kalakanda, when a Mamang Hoyana, any Sida Quena proposal, Muka Tabagi, same Saraga, proposal do Lakpatamatam Chang by Sang the Via Hina, Lanai Degi, Aqui Labor Club saying the guy is high give on pocket money, the kind of kind of Lambel Japan sang same as Abahorame, Loktak, Mayaida, Aqui Lambel Semzalaga, Loktak Anito, Haidopi Lambel Nate, Tojeriba Lambel sea, Loktaka, Nesent Paka, Anigita, no boundaries, Hanegi, Paripuri, Hakalam, Lambel sea, Aquina, Pauna Laga, I get tank and the Prajasingi, Chatok in the head in Nuaiba, the Semelo, Paganava, More Trans Highway Labor Lambel Sikushan, Naknaba Lamilum Oduni, Hazeka Quick Kachi market Chapamatanda, Hazik like him Chapata, almost 80 kilometers. Haiba Lambel sea, Siamakanda, Lambel is a Kitadi, kilometer 15 kilometer, 18 kilometer, cutting Tawal Yogedrine. Other Haiba Lambel is Siambagi, Aquina Pm-Istv, PS4 Gida, I get Tangi Kendagizaga, Manamurung the Kamba Lambel Badakata, but Labor Haibu, Aquina proposal Simanga, Aquina Summit of Wisa, Haiba Lambel sea, Aqui central government, PMG Makada, Haiba Lambel sea, a crypto says that there will be 4 bridges. Tuong Mari, Legani Marak says that Lambel is same bagi, Aquina same Sabat or Pamatamda, Manipur Praja Miamgi support any Nigeri Sik and Haimatamda. Praja sing wari basi jeng birakanda leg site jungaire any environmentalist yamugi site jungaire Manipur leba sangsan punumakta koi myamna khanjari ba mangje manglansi mangphawna honabada support tawbiyu ngasigi khongchara dura saruk yakiba thangagi khonja singna makhoina ngak lingai matamda thingna hoba lambi asigi phipam gi matangda paudam laduna lambi asi fauna handana miyamda chauna khudong chaba pigadabana athubada fauna haningbagi apamba phongdokna rakhi Sing Kang Pomatum Kalen Matamda, I can do the Komla Kongtan, no quick Kong Salami, I do Komla Kong, the Gimis Laga, Pose Pangan, to give my take a laga, cannot do it. Komla Kongtan, say Toban, Kakching, I dig Shamajin, what guy. I see my Amzilaga, Kuitanga, the Pose, you like Kole Momentoi. Look, tak project like with again the type berries in the Torga, Morganda, Sing Jack Kang, the Namda in the Torga, I quite said that Torga, quite say, Lambido. Koina Salamba Kona Salamba Mam in the Lunation Tungra in the Maramur Yadavan. Ani Sigi Lam labor, Mam Lam labor, as he can coin Nakshana, Laina by Natorgas in Milangiriba, and Natoviri is there, Yamna Pagra Ponimase. I say Ayuki, Jang Tungbagi, what he said, Naga later Tunga together, and I quite Tunga me, Hajik say, Aduna Hajik say Yadre, Project Nakotegi Yaki, the Basina, Una Lapnere, a queen Hoji Pamjari say, Ladena, Amuk. Nakshan ba imbahan sa pamatamda pe asida di pungkai jange ko asisu pamjai aikoina masi puna mukse aduna masi yari makai gi department gi miga ko MNA sing tawraga se sembi basina khwai gi he pame kitang thuna phauna hambiu masi puna mukse Chahi khudingi leptana chatharak pa maitegi layoi khraba ipa ipu amadi athoba athobi singi mafamda langban haisoi tambagi thoram iraiba kidamak kathokhraba thoba singi damak haibasida ngasi ahumlak suba langban haisoi katpa pangthokre Moirang apunba mera paibi imalup na kege Moirang kendra apunba lup kemkal apunba nupi lup Anul Bisnupur Manipur Chanura lamjing lup Machal amadi macha singi apunba mamalup mamalna punna sindana Moirang chingai lampak ta pangthokiba thoram aduda 80 unit 33 Moirang unit ki tengoloi singna laioi khraba ipai pu sing amadi athoba thobi singi mafamda ikai khomnabu utpagi thoram amasu pangthoki ngasigi thoram asibu yauba lakiba amadi ingsok lising amaga lising aniga Kunga Humdegi Migi Ahumdagi Chatarakiba Irangasa Tawai Takraba Athoba Tobi Singi Lehoriba Imung Manungi Mio Singna Lakitraba Toba Singima from the Hikalekatamdana Athoba Sing Amadi Laiway Kraba Ipaipu Singway Kai Kumnabo Ki Pangtok Liba Hikalekada Sigi Matangda Mampilgi Secretary Ningthojam Tava Devina Haukiba Chahi Singda Loktak Imagi Masai Kolda Pangtokuna Lakpani Adubu Kumsi Chahi Sigi Oina Kudong Chada Bakara Labana Chingay Lampakta Pangtokpani Tharamasi aikoi apunba gi saktam sagat minaduna apunba Manipur ma ohenaba wakhalonda tharamasi pangthokpani haiki Lingalinga ballup su dungairi mantri mandon su adungairi chap manaba thamoinda Ridi amatada sallaga iramda mase kannabagi damak irebak se kannabagi damak adugumba singai pungsida thauni jabani loina na ngasi ekoina tasina singai ground da kasabadi Manipuri oriba pibam Hujung oi ba pibam asigi matangse
तंदु लेकाबा पुरोक्नबैदमक अखोई इरमदमसे लेरिबा अखोई खुदिमक अमतो ओइना पुनसिले हारकांदा मणिपुर से मच्चे अमतंग कहनबिगनु अखोई अमतो ओइना मणिपुर से अफबा शांति पुरको सुनु ओइना देबा थोंगी अदुगुंबा लांगबन हाइकलका था Film Forum Manipur amadi Kaching da leiba thauna Manipur ga khusamnaraga pangthokadaba taragani thoi suba Manipur Film Award Manifa English ngani kun ga manga gi damak nomination fanglaba tongan tongan ba category kun ga humdoi gi mioi singi ming lauthopa gi thoram Major Khul da leiba Manipur Press Club ta pangthokre thoramadura Festival Director Y Nila Chandra Film Forum gi Chairman KS Koleshwar thauna gi General Secretary Elangbam Surchan chingbana sarukyakhi Tharanga Mari Lenana Y Nila Chandrana Haukiba English Ngani Taragani Twitigi Haudokuna Chatarakiba Festival asi English Ngani Kunga Mathoi Amadi English Ngani Kunga Humdoi da Lebaki Oiba Ishuna Lepkrabasu Handak Chahigi Wena Lakliba Tangkun da Pangtuklagani Haidiba Festival asigi dama English Ngani Kunga Humdoi January Amadagi December Kuntraga Mathoi English Ngani Kunga Mari Faubada Censor Fanglaba Film Sing Adudagi category Kunga Humdoi gi Mioi Ahum Khanbani Haiki Mangna Makhatana Festival asa Lila Cinema Mari Jagoi ki lamda leiriba chahi humfu helaba mioi singdagi khangatlaga Lifetime Achievement Award ama piragani haiki Mamangi chahi 2023 ga 24 ga gisi chahi ma lepkhibanina masi punna January gi tarik 1 2023 dagina December gi tarik 19 2024 ba haibadi 2 calendar years the censor lokiba film sing aduna compete tawraga akoi gi asumna film award sida punna award ta sengbadi kunthra legadabani adu jury singna khanbirakpada akoi yamna deserve oidaba award yaujirgasu deserve oidaba kanu tude akoi hakun si hekta ama thole haidna yawrene hekta pisin badu pisan gunje haibadi do mai tawdna akoi hanaki sidi choreograph ka adagi amana best actor in negative role ani sigi si akoi jury singna deserve candidate phangde adna akoi khanbirakte lifetime award di ahum mama khanjai adudi sumang lilagi lifetime award di amaga amana Manipuri cinema da adagi atopa amana Manipuri jagoi da hairiba lifetime achiever ahum si amda neta irabo lilaroi lifetime mana Manipuri cinema sina ayekpam ningon chongtham Kamala Devi thangmaiban lorung purial laikai sida pijagani neta irabo lilaroi lifetime mana sumang lila sigina akoi jam Bengal AK Bengal haina khangnaba achan bigai awang laikai dagi on the pijagani aduga maipak sanahan Manipuri jagoi lifetime mana haina koi jagoi gisna sina Srimati Laipugam Bino Devi Brahmapur Laipugam Laikai Impal asida pijagani Amaramda Tharamadura Sarugyakiba Film Forum gi Chairman KS Koleshwarna Jury Singna Khalamba nominee singi ming lauthoki Ahanbada akoina best actor in supporting role female da nominee de sangisi Ningthaujam Rina Devi Mangal Sana film gi Ani subada Ratana Khetrimayum film na Yahau Thengba Khoimu Ahum subada Chandrakala film na Sunita gi Mathang da best actor in supporting role male da nominee sangise ahum ni Sakpram Ramesh Chandra film na Taru Tarubi Ani subada Priyo Sorokhaibam film na Mangal Sana Ahum subada Dumga Khetrimayum film na Mangal Sana best makeup nominee sangise ahum ni Posangbam Priya film na Mangal Sana Dabo Wangkhaimayum film na Sunita ahum subada Abu Jamragini Devi film na Langdai ama best costume da nominee sangise Nganthoi Luang film na Sunita Pavitra film na Taru Tarubi ahum subada Posangbam Priya film na Mangal Sana best child artist da nominee ahum thamjari nominee ahan bada Alka Thongam film na Naitom Satpi ani subada Laisram Lamnganbi Ngamnaba Lanphamse ahum subada Kangjam Singkhai Nganba Maitei film na Mangal Sana best lyricist da nominee ahum ni ahan bada RK Nayan Sana film na Yahau Thengba Khoimu Isai na Punsigi Thanil ani subada Osi Maira film na Ngamnaba Lanphamse Isai na Thengnariba haina saihoba ahum subada Yumnam Ajit Singh film na Sunita Isai na Mangan ama haina saihoba Rasinti Tobada a little learning is dangerous Haibasi Labana Miyamgi Fangfam Tokpa Hak Fangdre Haina Manipur People Democratic Front ki Chair Secretary Sapam Samungongna Manipur Press Club Tapang Topa Paumi Singapore da Fongdokre Mahana Makhatana India da National Highway Ting Basi Manipur Khakta Oibanatana
इसागी इरमदमदा निंगतमना चटपदा खुदोंग चाद्रिबा सिनाचिंगबा क्या मायोकनरिबसी राजनीति की लुचिंगबसिंगी मरक्ता ए लिटिल लर्निंग इज डेंजरस हाइबसी लेरे ताकपनी फोंदोखी मांगना मखाताना मियाम की मिहुतना वासक मतमदा हाइकिबा वाफम सिंग अदु थबक ओइना तौरबदी ngasi मणिपुर थोकलिबा येंग हैदरबा थौदोसी उरमलोय कॉन्स्टिट्यूशन पीरिबा शक्ति अदु मपुंग फाना सिजनबा ngamdabasna ngasidi मणिपुर की मियाम कोलूना चौखाइरबा प्रजा ओइरे फोंदोखी भारत वर्ष की नेशनल हाईवे चंवाग मौद्रामपनेब भारत की मसीदा अखोई स्टेट को निपानी यूनियन टेरिटरी निपानी सिगी मनुंग स्टेट को निपान मणिपुर यावरे सिगी मनुंग स्टेट कुनग तरेटा मणिपुर तौरीब हाईवे थिंब डिस्टर्ब तौबसिंगसे भारत की राज्य अमतद तौदेब एक्सेप्ट मणिपुर नतना अदु होइतारगदी अखोई मणिपुर की ओइना रांति तौरिबा इकाई खुमनजरिबा प्रजा मियामगी अखोई इलेक्टेड सिंगसे मसिदैदा प्रजा मियामगी राइट फंगक्त्रबा स्क्वायर किलोमीटर लिसिंग कुनगनिथोय चहुंग कुनतरे चौबा सिदे निंगा तमना चटपा फंगद्रबा अदु होइतारगदी अखोई प्रजा मियामगी म्यूट ओइरिबा ऑनरेबल्स हुंपुसे लिटिल लर्निंग इज डेंजरस थिंग आई दो मोइद लेरबल सिंग तरारग आई मंत्री ओइरे कुल कारेदना एमपी खंगदे एमएलए खंगदे खलमदी याय मोइना काबा मतमदुदेदा प्रजागी दमक्ता करी तौग्रे प्रजा शांति ओहेलब्रा मकोइना एमपी ओइना एमएलए ओइना मदिगी मुख्यमंत्री ओइना वासकपदा सखिबा मयाम सिंग अदो थबक ओइना पांगथोब्राबा इंग्लिश सिंगनी कुनगा तरुक्तगी मणिपुर यावने इंडिया की स्टेट सिंगना सेंसस तौगदरिबा सिगा मांगोइनेना आइखोइगी लमदम मसिदा लोगी वांगमदा चंगसिलक्लिबा मिटोप सिंग असि खंदोक्तुना मसागी मरम दमदा हलनखो अमदी मिसिंग आमजद्रबा मैतेई सिंगो मसा कंजननबा कॉन्स्टिट्यूशन की ngaklo पियु मैतेई सिंगबो अथुबदा एसटी लिस्ट रिस्टोर तौ हाइबा हिरम असदा तो अवांग लेकाई की मियाम का पुन्ना खना नैनबगी कैंपेन अमा मिफम पांगथोखरे चथरिबा कैंपेन असि एमएमटीयू अरामबाई टेंगोल विलेज वॉलंटियर अमदी यूएफओ ना लेकाई लेकाई सिंगदा चथरकपा कैंपेन गी सरुक अमा ओइना ngasi पांगथोखिबनी चथकिबा कैंपेन मिफम अदुदा हौजे हौजिक मणिपुरदा बांग्लादेश अमसुंग म्यांमारदगी लोगी वांगमदा चंगसिलक्तुना येलहौमी सिंगदा पिरक्लिबा चैथिंगी मरमदा खना नैनखी लोइना एसटी लिस्ट चनफम थोप मैतेई सिंगना ngasi फावबा एसटी लिस्ट याहन बंगमदना लेरिबा सिगी मतंगदा कुपना खना नैनखी मिफम असना मणिपुरदगी मिटोप खंदोखिनबा अमदी मैतेई सिंगना एसटी लिस्ट चलहन्नबगी फिरेपता पुन्ना लेमिनगनी हाइना अपुनवा वारेब लौखी अखोइसे कनानो हाइबसे खंगहन ममखक चंग अखोइना खंगहन हौदबा अखोइना उहल हौदबा तहल हौदबा दुना मरम मोरकांदा अखोइसे लान चटखिबा मपानदगी चंगपा मिटोप सिंगना ngसाइगी सिडुल ट्राइब ओइदबा यादे हाइबगी मैदे अखोइना वइफम थोपदु वइददना लेरपदुगी वइनदबा खंगहलुपा मसिगी वारी सानरपा मपानदगी चंगपा इलीगल इमिग्रेंट हाइबा ताइ मिटोप कुकी सिंगना चंगा कांदा शेड्यूल ट्राइब हाइबा ममिंग लौरगा सही लिसांग सिगना आईएएस ऑफिसर होइगिबा आईपीएस ऑफिसर होइगिबा अदुगा फॉरेन सर्विस तौदना एम्बेसडर की थाक लेगिबा मसी लेबदुना मरम होइदना मैतेना जिक्ता मिकअप थोला कांदा शेड्यूल ट्राइब की लिस्ट ता को यावफम थोई हाइबसे यावना न होनरको मतमदा मसीदगी सीएम थाबा मतमदा प्राइम मिनिस्टर की ऑफिस ता होम मिनिस्टर की ऑफिस ता नेशनल कमीशन फॉर शेड्यूल ट्राइब के ऑफिस ता रजिस्ट्रार जनरल ऑफ इंडिया की कान यादबा प्रूफ अमना एसटी लिस्ट चन्नब होनबदा शेड्यूल लिस्ट यावनब होनबदा कान यादबा टेबल सिंगसिदैदा कुकी सिंगसे मरोन लेगिबदन मरम वरकांदा अखोई वाफम सिंग अखोई थागिब से सिंगसे अमते यो अमुकोगा चटमिनरिबा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन IEDUCO नॉर्थ ईस्ट यूनाइटेड क्लब ऑर्गेनाइजेशन निकोना अनौब खोंगथांग BLF सवोंबुंग बिरामंगोल कॉलेज सवोंबुंग खुंजाव अमदी सवोंबुंग थोंगखोंग मैरापाइबी अमदी क्लब सिंगापुरना चामगा कुंगमापन सुबलम यान बहिरजम इरावत निंगसिंग थौरंगी सरकमो ओइना बिरामंगोल कॉलेज सवोंबुंग कैंपस ता उ थाखरे थौरंगा मरी लेना IEDUCO की प्रेसिडेंट KS ओरेंद्रोना फोंदोखिबदा लमयान बहिरजम इरावत ना मणिपुर कन्नबा हौखिबा इहौना मरम ओइरगा पूर्वांचल प्रदेश की मनुंगदा चनखिदुना
Manglamgadaba Ireibak ngasi fawba leiribani lamyanbe irabot ka mari lainaba thokdok kya September tha da thokibana mahakpu ningsingbagi thoramasi September tha pumba pangthoknaba thorang tawbani amukogi miteng makhada IEDUCO na tongan ba thoram pangthoknaba thorang tawbagi sorgama oina ngasi gi u thabagi thoramasi senbani haiki leiriba September tha sida ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯂꯝꯌꯥꯟ ꯃꯅꯦꯅ ꯂꯨꯆꯤꯡꯕꯅꯦꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯥꯒꯤ ꯄꯣꯛꯄ ꯁꯤꯕ ꯑꯃꯗꯤ ꯃꯤꯔꯣ ꯇꯥꯕꯅꯆꯤꯡꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯃꯅꯨꯡꯗ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯖꯔꯒ ꯃꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯁꯦ ꯃꯥꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕꯒꯤꯗ ꯑꯩꯈꯣꯏ ꯏꯔꯥꯕꯣꯠ ꯊꯥꯕꯨꯝ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯗꯨꯀꯣꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯃꯃꯥꯡ ꯊꯛꯇꯁꯨ ꯄꯥꯡꯊꯣꯛꯏ ꯍꯟꯗꯛꯁꯨ ꯎ ꯆꯥꯔ ꯊꯥꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯉꯥ ꯃꯆꯥ ꯊꯥꯗꯕ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯀꯝꯄꯤꯇꯤꯁꯟꯅꯆꯤꯡꯕ ꯊꯧꯔꯝꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯖꯕ ꯂꯣꯏꯖꯔꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ Laying Kholgi Wathok Yingsin Biu Haidana Union MOS Justice and Empowerment ki Union State Minister Ramdas Athawale na Manipur ki Governor Ajay Kumar Balada Takshinkre Laying Khol kan balup na hauzik Laying Khol da leiriba miyam eviction tawgani haibagi leiriba wathok asiga mari lenana Republican Party of India Athawale ki National Secretary Maheshwar Thaunawjong gi khuthangda Union State Minister Ramdas Athawale da memorandum ama pisin ki baduga mari lenana Union State Minister Ramdas Athawale na Manipur Governor Ajay Kumar Balada Takshin ki bani Laying Khol kan balup ki President Anil Maimom na khurek piraduna pisin ki ba memorandum aduda Laying Khol da leiriba miyam asi kadai dagi kamdauna leirakhiba amadi lengang na kamdauna mafam asida miyam thamkiba miyam asigi fangfam thokpa hak na chingba kaya su palli hairiba memorandum aduga loinana ngasi Union MOS na Manipur Governor da takslakhiba aduda leiriba Laying Khol gi wathoga sa Governor na ahenba mideng changduna miyam gi mating pangnaba wafam yauri National Program on Climate Change and Human Health ki Makhada District Health Society Thawbal na sinduna International Day of Clean Air for Blue Skies program ngasi Lilong da leiba Lilong Higher Secondary Madrasa da pangthokre thoromaduga mari leinana quiz competition ama su pangthokki thoromaduda Chief Medical Officer Thawbal Dr. Y Nokul Lilong Higher Secondary Madrasa gi Principal W Rameshwar amadi District Hospital Thawbal gi Medical Superintendent Dr. W Rahini Kumar na chingba mioi sing sarukyaki Dr. Y Nokul Singh na Public transport sizinabagi mahutala nai gari da kahena sizinarapa air conditioner sing refrigerator sing yamna sizinaba plastic ki polam sing toina mai thaba break farm amadi ata industry dagi thorakwa maikhu umang kokthopana chingba sing asina nungshit sing handabagi maruoiba maramni haiki Dr. W Rahini Kumar na India si malem gi khwaidagi nungsit sing daba lebak sing gi manungda chali mioi million Nipan Dasmik Amalom Nushit Motpaga Mari Lenaba Anaba Namaram Oiduna Manumatam Chadana Chahi Kudingi Siri Masidagi Kanaba Uthaba Amadi Akoibagi Fibam Hanjil Hanaba Miyampuna Saruk Yaminaduna Tabak Paikatsi Haiki Kunayasida Mai Horon Dagi Laikidaba Singi Tawai Mirel Oibasina Langban Thana Lakpada Malim the Lehoriba Magi Yek Salai the Lehoriba Machamasu Singda meeting Sankairakpa Amadi Mong gumlakpa thani haina manglam chattagi longnarakli masiga mari lenana lining thau malem angan ba sanamahi thaugalup wangoi na senduna wangoi de leiba lining thau malem angan ba sanamahi taranglen leipunbigi mangsok ta ngan thoiriba apan ba kairung ngan ba kairung hanbi amadi liklai ponjen ba imoinu ahong ba chawbi lairemba lairembigi laikolda mangang luwang khuman angom moirang khangan ba amadi sala Laisang Timgi, Salai Taret ki Pari Mamum, Oibasing na Langbangi, Tabum Tarep Parakpa Tanil Numit Asida, Magi Yek Salai da Kongdaramba, Lake Hidraba Singima from the Ngamjaba Hiram Ladam Katpagitorum Pantokre. Hiriba Toromasi Chahi Kudingi Langbangi Tanil Numit Pantokuna, Lakpagi Manung Channa, Gumsi Chahisigi Oina, Nasi Langban Talin Numit Asida Supantokani Haiduna. Lining Tau Malem, Angan Basanamahi Togaluki Secretary Tokjom Sarachandra na Fungdoraki. Laikhidraba Singi Thawai Miren Oibasina, Langban Thana Lakpa Sida, Malem de Lehoriba, Magi, Yek Salai de Lehoriba, Macha Masu Sing the Miying Sankairapa, Amadi, Kongum Lakpa Thani, Haina, Manglam Chategi, Logna Lai. Iram Asiga Mari Lenana, Wangoi, Taunako Langdam, Sida Kunza Sida,
ngan thoiriba laing thau male angan ba sanamai taram lekun bigi mangsok ta ngan thoiriba kairung han apan ba kairung hanbi imuinu lilai ponjen ba imuinu ho chawbi laikon dasu laing thau male angan ba sanamai thaguluna leikhidra thawai miren oibu singi damuktani haidana ngamjaba hairang lerang tamdana ipai pu singbu nungsing boina ngasisu laikon asida leptuna thawmasi pangthori ngasigi koronungda atamna pangthobu thawamdi malem se leramba thawa oi khaba laramnda tin khaba sina anoba langon matu ama sanadana afaba yai fababu achangbabu oire haraga haukiba langonda mana tawba ngamhogda ba wanhoba thoram thuda kya du anoba langon matu ama sanabiri haraga afaba yai faba nungdam birna apum phana sanaba ngamba nungdam aduga taibangda hinghauriba taibang nyoi basing sisu magi macha masu chagdawn da sing sisu langon sida afaba yai faba tabang bu kharang bu udna nung sangna pakhalu khata dana pari imam sena khaindana tengban mapuna pibirak batam bir silam chintabu marik chumna pangmang amba ujigi haina pangjaba thoram ngasi langban gi purnima irat thauni ga mari lenana maibam sagai ki calendar phongkrai leima pokpam da leiba maibam sagai ibudau apokpa gi sanglenda pangthoki ba langban gi purnima ibudau apokpa gi mafam da hikal ekatamba gi saruk ama oina maibam sagai ki calendar adu phongki bani ngasi gi thoramadu da apunma maibam sagai chaukhal loki advisory board ki chairman maibam jatisor finance advisor m rohini kumar advisor administration m rajendra amadi m babu su saruk yaki thoramadu da manipur gi tongan mafam singdagi lakwa sagai gi mioi kyana apokpa ibudau event dogi mafam da hairang lirang amadi ngamjaba sing kachaduna thongi chaki thoramaduga mari leinana wangang ki basingna sagai gi calendar puthok pasina sagai cha sing da hina kana hanbadana tana atopa sagai cha sing da su tarik thabana chingba khanghanna ba hotna bada mating oiragani amarom da sagai gi ahan ba puya gi edition puthokhraba matung hauzik kana namliba second edition gi puya asinasu apunwe gi saktam sagat pada yamna mating oiragani tongan ba central amadi state ki department sing loinena lanai gi farm sing da thabak tori pa sagai cha khudimakna angamba thak da hotna mina duna sagai sigi khakki natana manipur amadi leibaki chakhatna ba amadi apunba gi saktam sagat pada maibam sagai cha singnasu achowa thodang lausi hainasu phongdongna ki Hozipaugi Manaktana Timber Bremtang Luminasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu khudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayam sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada Hindi magkigano Alam mo tamo Sige yun se, next time tinacheksin na laksilaga tamko ba ni ne? Dadarang se, juhar habaga amta kitarbo. Asum na, mayam na machalbog na option lugum. Masige yung masibu, aso yung ang poka da batagi. Next time tina ngap seli. Next time juhar habaga yung ngap na basim ba ni? Zaman mo isi na bana, concrete ka tok na tinaba matamda, kapang mo amuk tuhena hengal adli. Next TMT, strength is in the quick. Breaking matungna mayabam khana taram nokchari makhataba pau pizari International Lions International District 322D meeting Makhada Lions Club of Imphal Galaxy na sinduna taraga mathoi suba Charter Night Celebration inglisingani kunga manga amadi District Governor Visitation Function Sangai Proda Labor Lions Service Center da pangthokrai Tharamaduda Lions International District 322D District Governor Lion Lalit Kumar Kothari Past District Governor Professor W. Gopi Mohan Amadi Aismani Kumar na athoiba mithungnen singwaina sarukyaki Sri Satya Sai Babagi Chama Suba Mapo Kumon ga mari lenana Sri Satya Sai Run and Ride English ngani kun ga manga ngasi Sri Satya Sai Organization Manipur na sindana pangthokre Langjing achobada leiba Enchanted Garden da Cycle Rally ema organization asigi President Chanambam Phalguni na lamthaki Fit India Team Amadi SSSSOM Group na saruk yakiba Cycle Rally edu Imphal West ki tongan ba mafamda koina tharuraba matung Garden asida amuk
lamthungki thoromaduda nupi amadi nupagi oibe lamjel ama category ahum thokna chenki thoranga mari lenana ujara kya suthaki sarukya ki CRPF langjingi commandant Padmasri and Kunjarani na haksang singna laisi haiba pauchel pudana sai baba gi bhakta singna fawba hakchang fabana isagi lanni haiba wakhalona sida thoramasi sinbada thagali cycle rally amadi lamjel da sarukyari ba khudimak bhakta singna medal amamam huktuna okpasi nungai ba fawi masiguma thoramasi imphal da khakna tana tongan tongan ba district sing da pangthokpa ngamba oibiu haiki Tanuri mayamgi chelakpa khudingmak lakriba khudingmak ngakta medal ji upokiraga mayambu welcome tawba chigumba laigi jaga se gi tholaga akoi gi fit India run for unity haibagi type aduga koi isa chang cheng na leiji haiduna koi gi bhakta chingna ba koi gi hakchang bhabna isa gi lanne na tropje ai yamna nungai Imalaysiam inat loisang panthau isaikol nung nongpok chingu thong maitei laikol tharu sipilok seloi lamai chingna sinduna langbal thanil bu taret ki luklen katpagi thoram pangthokre mioi lising kyana sarugyadana pangthokiba thoram aduga mari lenana laioiba panthauna langban tha si maitei ekhoi gi yamna maru oiba laiga miga ani gi khontina ba tha mani thajara sigi manungi thana mapung faba si thanil haina khangnei thanil asibu malem yum thong khudingi mamu taibang mipung khudimangna khangnaba yum thong khuding langban luklen kanabani salai khudimaki leikidraba sibagi manungda chankraba singbo ikai khumnaba ningsingba amadi lining tongana chakhraba sing adubo maitei oina amuk halaktuna maitei maru changnaba maitei masing yamnaba langban thaninbu taret ki luklen kachaduna punna luklen phangminabani haiki langban haiba tha simaitei ekhoi yamna maru oiba laiga miga anigi khundinaba tha amani masiga loinana hairiba tha chatsigi manungi ekhoi gi tha na mapung phabasi thanil haina kawi langmal lungle sikali tengban mamapu mangang luang khumal moirang angom khangan ba sarang leisang thep loinana ipa ipu urol taret salai salai khudimaki leikhidaba mayam punamak sibu ngasi leikhidaba asibagi manungda chankraba punamak sibu aikoina luklen katuna leikhidaba bu ikai khumnaba madugidamta pangthokpa langban pu taretki langban thani luklen maite khoida leiramaga lining lo lana satkraba lining lambi lan khraba leikhidaba thawai punamapu kauksillaga maitai romda hanjalaknaba maitai gi masing yamnaba maitai gi maru asangboinaba miren semo mapu sidabadagi am kauduna masigi thongni rol se kanglei eksa salai sai khoi punamakna thogal phangmina Imphal East ki lamlai kendra gi manungda leiba leima khongma pal khul pumba eviction taunabagi Imphal East DC na khangalakpagi mayokta khunjasna wakani phamkhre sarugya kiba singna phongto kibada leima khongma pal khulasi yum kunrom taba Imphal ukhrul lambi gi Chidaida Manipur Land Revenue and Land Reforms Act 1960 chanadringai dagi hauna khundarak labani khundaba kuirabasu khunja singna khanghaudabadagi masa masa gi yum saribing khol singi pata pai haudre haujik leidiba khunja sing lairabana ayamba oibana atopa mafam da lowing khol leite khulasi muthatna ba honaraklibasi khunja sing gi awaba yenglaga tawbiganu haina phungtorakle kadai ga khoi lai doi ba phang ju khoi bom lai je sida ni hem ma mo khoi di mo sida ni hem ma sungam ma khoi sai ni na sa ma ba om ko da le ta ni le de la ni ko aduga akhoi mo phang to wa je sungam la moi mo sida dum chi ni ba che khoi ni nong yan ta bam nei mo ko ano sidagi kentong ba chungong ma adudadi ngakpi wena haisni adu chahi matam ai huji chahi ji humra humde mari haire matam sida dum le ko matam ni de isa nu pa ma kaktang yaw ji adu stand lai kidre adu kanam ta laite mana thalam ba isun pi ga ai ga tan ai gi adu huji sidai da bu akoi bu sa na talaga akhoi bu karai do ba khoi na hudik lai ru ga ai le mo khong pan sida ko sa ga pa yum le mo khong pan sida yum adum palaga sahi kumpu hena lai ra bani adu akhoi le mo khong pan gi kulla sida hana akhoi kambi si
Sangari Lambi Wena, Lerambani, when Tarakomatamda, Sakasna, Akuibu, Aran Miamsna, Aran Bani, Punakundari, Aran Bani, Hailaga, Rabata Hale, we may am just the Tariba Mayam's hair. Akuibu Hatu Piramo, Mapamza Sizage, Mapamza Lizage, Sida Papata Punamak, Manipur governor, Amadi Palis Tisina, like the Nobigadami. Later, but I the ladies in Suraga, no Muraga, Hanzalaga, a quick carai the lake Adrino. Taiban New Cobus House, you don't know quite by Lebe, but so not here. Aduga, you mean calling the later about a Koibu, Sakani, and meet of him to Yanata, even say quite Imahogi Motadi, Ayatamo Chona, no like there, Cookie Landagi, Mangatarani, the Gadi, Yum the Tumzaba. Madu Mayon, that's it, or Canoa and Lebanina. I quite say Yanawana, Lebale, Macoma, Pankun, Zipi, missing Yamazunate, Saiba Kundale Tagana, Sao Mono Nights, who walk on Mayuma Kaipana, later, Aduga Logsing Una, Lady Bamatam says, Low Uraga, Churaga, Saraga, Himba, Kunzida Yumum, Tantopi, a quick Almaita Wijaza. Lambi Papa Hena Lubra, Cookie Lands is ill, and get the Hydra Gamena, Tori, Cookie Mayan Tongi Hybra, Matin Mayan Tantoga, Morgan, as some Morgan, Wakalwa say, Imahoyam, Tamoy, Yam, no idea. Many Kuna labor Suyawi, Nada labor Suyawi, Tasuna labor Suyawi, Sebukaraya Salaga lay, highly below, Koibu, when highly but say. Today is the morning of the Hydana. Sanu, Takani, a Koji Patokani, Hydagati, a Koisibu. When I'm Hakopiro, Chini, Aduga. When I'm Hakopiro, a quite understand Roy, Legeroy, a quite Kadai, lady. We belong to you, Impani, Mahazongi, Long Atani, Sala, Ubani, Lokantam, the Bayaroy, no Masuba, Lebana, Sara, Sara, Aligi, the Mata, he want to be something like Lebanina. Later, said that the bent of Himbanina, Yam, the white Imaho, you can State Literacy Mission Authority Department of Adult Education Sindhuna Literacy Week of Environment Building Activity Ulasna Bharat Saksarta Karyakaramgi Makhada State Level Painting Competition ama konung mamangda leiba Manipur Art Festival MSFDS ki complex pangtokre. Importance of Adult Education in Society haiba theme makhada pangtokpa State Level Painting Competition atuda chahi taraga manga dagi kunga manga fawbagi manungda leiba mahairoi amasung lanai miyoi sing kunthra henbana athoi hen changdamnaki. State Level Painting Competition aduga mari lenana Additional Director Adult Education Manipur Anjali Chongtham pangthokliba State Level Painting Competition adugi matangda wafam kya phungtoki. Painting competitions की theme से importance of adult education in society है बस की theme बसंजा बनी कोई national education 2020 की पांडम की मतुम इन 2030 भावदा fully literate society में same बाहे बस कोई की पांडम national education policy की सिगी मरी लेना ना कोई ना department खुद तो बना तब education से society में fully literate fully educated society में ओहिंदो में तमदा मिपुम खुदिंग मग की थोदांग लई है बदु educated ओइबा मियोय खुदिंग मगना खोई की इमुंग द लईबा खोई की लेकाई द लईबा community द लईबा non literate सिंस इबा बाबा है होद्रबा मी मैम सिंस से एखोइना खुद संबीरगा कोइना resources कुंबा primers कुंबा handbooks कुंबा पिजारगा मोगी खुदांग द society से fully literate ओमिनासी by 2030 है बस की पंदम से message से मैम खुदिंग मगता पिजनिंग Maming Leraba Sumang Lila Kanglup Ama Oiriba Sanalebak Nacho Martis ki Nona Putukada Sumang Lila Ani Punsi Matiel Amadi E Paklaba Gulab ki Yaifatoni Thoram Ngasi Palace Compound Leba Ibema Sumang Lila Sangle the Pangtokre Lila Ani Sigi Aiba Ranjit Ing Tauja Madi Lamjing Lamtak Libana Saukrakpam Hemantani Manipur State Kala Academy Awardee Madi Sumang Lila Council ki Lifetime President PS Gunajandra Sarma Madi Council ki President Laishram Tombana Mithung Lensing Oiduna Pangtoki Bathoni Thoram Adida Laroi Singna Sarugaki, Lilasida Maruina Saktam Langli Basingdi Nupagi Saktamda, Saugrapam Hemanta Elias Ozatolhan, Oinam Prafulo Chandra, Yumnam Nila Chandra, Bobby Kundrakpam, Dayananda Amadi Nupigi Saktam the Tompog James Amadi Dolmanina, Maruiba Lilaroi Sing Oidi.
lamjingba Artist Association Manipur lamgi nongna puthokadaba lila khongul liba hariba lila sigi yaifa thoni gi thoram nambul mapal da leiba lamgi office ta association asigi artist singna saruk yaduna pangthokre tharam matuda saruk yakiba artist langthabal boina phungdoropada hariba lila si Arun Kumar Laishramna iraga irabot machana lamjing lamtak pigadabani lila sida AK Bengal helmet bobo Sony boina chingbana maruaiba sing oina saktam langlaga kanglaicha sing na magi mathauna yaraktabana malemgi tongan tongan mafam singda laikhraba sing adu khongul liduna amatta oina punsinna hotnabadu lilas da uba fanghalakni haiki लीलासी थीमदी मरोइब मेन थीमदी अतई नते सुमना खकी खोगी मांगखरगदबा लामना तामना लेनखरबा खोगी इरेबा कंगलेपाक्सदगी मसोई मसोई ताना सनखरबा मणिपुर मितै मसासिंगदो पुनबगी खोगी मरी अमतनी हाइबगी थीमदा खोगी पुनसनगदबनी हाइबी थीमदा अंगांगदगी नमाना खोंगुल लिरकपा मागी ई मरी दु लिरकपदगी माय खोना फैमिली प्ले अमदा खोना पुसनजरकांदा सागी मरी दो खोई काइना यारोय खोई मरी अमतनी चोइना चोइना तानागी म्याम से खोई कंगलेपाक्तगी सनगिबा ngaktani दना खोगी ई खोंगुन सि लिबम तो ई खोई मसोई मसोई तानाबा यारोय हाइबगी थीमदा खोना फैमिली प्ले द पुसलगा ना मेसेज अमखक मितै सारसिंग म्याम दो खोई अपुनबा ओइना लेमिनगदबनी हाइबगी थीमदा पांगतपिरपा सागतपिरपा लीलानी हाइजबतारे DIC Jiribamna Sinduna Jiribam ki Harinagar de Labor Children Home Relief Camp ta Udyam Registration Drive ki Awareness Program ma pangthokre Tharamatuda Project Manager W Risikanta DIC Imphal East P Surjit Amadi Butangkhal Khunja Wahingbam Moina Babu su sarukyaki pangthokliba awareness program asigi matangda DIC Imphal East LBI Project Consultant P Surjit na Udyam Registration Drive asigi khudong chaba lauraga ngasi sarukyariba mioi singna Udyam Registration tawbana kari kanai amadi government ki scheme sing kari phangba yabagi haibagi matangda awareness asi pangthokpani maruaina sinfam ama tawriba mioi singbu sak khangtokpaga leinana government na loan grant amadi scheme sing apply tawduna kanaba loba yabagi khudong chaba kya su pi haiki ngasigi awareness asida mioi humfurom Udyam Registration tawki Thasi ki taraga tarukta pangthokadoriba All Manipur Working Journalist Union gi Yankhaiga Mathui Subama Pokumonga Mari Leinana ngasi Manipur Press Club Complex yauna akoibagi mafam sing sit sengkre Social Service Camp asi Amju Manipur Fire Service Kido amasung Masiel gi thomi Singapore na khosamnaduna chathakibani Manipur Fire Service ki maikaidagi fire tender amathabiraktuna club ki amora kai sing chamthokki ngasi gi social service ta mateng pangbirakhiba singbu union gi maikaidagi thagatpa phungtokli Ipa Tahukok amadi Imphal Municipal Corporation khusamnaduna Ipa Tahukok Complex Lamfel ngasi sanabung sangakre Tharamaduna IMC ki Commissioner K Chandra Kumar Ipa Tahukok ki President My Mom Deven Kuman former President Salam Ibom Chamadi IMC Ward number 3 ki Caretaker Cooperator T Indrajit Boy Maitei su sarukyaki President My Mom Deven na Manipuri ki Yelho Masana Singh Kang Mukna Yubilakpi Yokhanaba amadi mioiba khunai da changdraba yadraba chatnabi inat amasung lining ngak senaba Ipa Tahukokna hotnaduna lakli haiki IMC ki Ward number 3 ki Caretaker Cooperator Taurangbam Indrajitna sanabung asina oripok maikai da kari kanaba pigadagi haibagi matangda wafam kya phungdokhi Ipa Tahukok haibasi tasengna ipana ipuna thijenba kangrup aduga adungai gi haukraba matam ipa ipu singna chalamba magi lining laisol chana kanglon amadi indigenous oiba masana singda ikoi ngak tuna laksabani masi khakta tana Ipa Tahukokna landom masigi mut khigadoraba pari puri kayana di yamna wanga thambiramba magi chanabi chana kanglon lining laisol dagi horaga taibang miyo besina leiba matamda khwaidigi maru oiba aduga changdaba yadraba kayama ikoi Ipa Tahukokna ngasi boda preserve tawtuna laksabani ngasi ekoina sangariba akoigi mafam asi miyam haibadi sanabu thawai yagjariba Sanabagi damakta haragadi ay hinaidana lejarakpa adugumba sanarosing piibadagi hona mapung pharaba mioising makoi khudimang na mafam masri laga practice tongba tawyanaba aduga mogi masana aduda nomagi routine oina pangthokpa yanabagi damakta ngasi asigumlaba September ki tang 8 asida Ipa Tahukok amadi Imphal Municipal Corporation ani kushamnaraga harima mafam masi miyamgi mafamda thamoi sengna miyamgi damakta haidana akoina kathokchaba numit adumakni Sri Satya Sai Seva Organization Manipurna Run and Ride Spirit of Unity Haibi Hiramda Tours Lamjel Yauna Cycle Rally ma pangtokre
Langjing Achawa Enchanted Garden de Gilam Thaba Horaga, Tawung Kok Changangai Tidim Road, Kwakatel Sayang Road, Bizoy Govinda Tera Fauba Chatlaba Matungda, Makata Namuk Langjing Achawa Enchanted Garden, Pantung Fam, Oikibaga Linena, Sarugakiba Tours Runner Singda, Lubasiki Maiketiki Medal Sing Piduna, Ikai Kunaki, Lubasiki State President Chanambam Palgunina, Sri Satya Sai Seva, Lubasiki Wakalundi, Awon Bama Puraksi Habatarabati Isa Isana, Hana Semdoko Matoktai, India ki Tongan Tongan Ma Farm Singda Tours Rally Si Chatkani Haiki. Run asi sinbagi maramdi universe asida lairiba aikoi punmaksing ase horok from ipa masak khango hairiba horok from masak khango hairiba sakudaba ahang base pumthan thanna lairiba 0 point energy natragana ishwargi shakti hairiba adugumba shakti asidigi oirakhibani aikoi punmaksing ase single family gi member ngaktani adugumba horok from amatadigi horokpa imung amani haibase munna khangnabagi pandamda aikoi punamak ngangbaga tawbaga khanbaga ahum ase cha manaba miyoi ama character phajaba mi ama oinabagi damakta awonba poraknabagi message puba adugumba run and the right aikoi chenba amasung right masida aikoi fit india masibu support tawbiri aduga japan gi foundation amagana support tawbiraga hairiba run ase bharat sinba thungna sai baba gi centenary year celebration matamda mangonda tawbimal khangba utpoina 18 months की celebration program ni Rambai Tengol Unit 37 Sinduna Mamang Tha Kuntra dagi Thasi ki taruk fawba chatharakiba All India Men's Open Basketball Tournament English ngani kunga manga loshin bagi thoram sing jamai chinga mathak how ground leba CYLC basketball court pangthokre Tharamadura social worker Nangbam Robert Rambai Tengol Unit 37 commander Naubi Nasarjaki Manipur gi ATD amade Assam gi Difu Nihang ani gi marakta sanaba final aduda Difu Nihang na point chamaga sumna nipan winner oiki Hazulas lakpada maroiba paw angkhana pisari Prime Minister Narendra Modi ki Manipur khongchet ki mangwaina na Manipur ki Governor Ajay Kumar Bala na chair lawduna mi fam pangtokre Amadi Loktak project na manghan khraba thanga gi mukap mantha amadi Komla Khong fauna gadaba lambi amuk nongna sem gadawri Hozi phawgi ona di ICB na sandok chari ba paw matanga silu chinjare miring tabiri